Lalhoulup anina athingba pirakpadagi ST demand gi mifam mai pakhidre. Pau asi pandam pau sedagi laukhatchabane. Lona thingkraba Lalhoulup anina athingba thamlakpadagi. Scheduled Tribe Demand Committee Manipur SDDCM gi miyam gi mifam mai pangna pangthokpa ngamkhidre. Athingba lakpana maram oiraga mifam yaithoklabasu. Maitai singbu Scheduled Tribe list chalalu haiba khwalaudi. Ninghanaba laitana pandam phangdriba phauba sangsin minakhisi haina. Coordinating Body Scheduled Tribe Demand Committee Manipur CBSTDC की convener Waikhom Anandana Phongdokre Manipur Government Instruction of the Demand for Inclusion of Indigenous Maitai in the ST List of India haiba thimda mifam asi ngasi ayuk pung 12 taba matamda konung mamangda leiba ibo yaima sumang lila sanglenda chathanaba sem saduna lakhibane mifam saruk yanaba miyam punba hauраglaba matung SDDCM gi maikaidagi makhatana akangnaba matam ama leptriba faubade mifam asi yaithokle haina lauthokhe committee asigi convener Waikhom Anandana phongdokhibada kumjali singani taragani thoidagi mitai singi tungi lambi lepkadoriba ST gi demand asi tawduna kumjali singani taraga humdoidagi hauna state laingangna recommendation thabinaba taksinduna lakle committee asigi maikaidagi tha amaromgi mamangdagi hauna October 3 Ibo yaima sumang lila sanglenda miyam gi mifam pangthokani haina tongan ba media platform singda khanganduna lakhibane loinana haukiba numit kharani gi mamangdagi hauna ngasigi mifam asi mai pangna sathanaba sem saba pumnamak loiduna leiringai seirakta ngarang ahing longyai matung pung 12 minute kunthra rom taba duaida coordinating body asigi general secretary gi yumda sakhangdaba miyoi khara laklaga thongalda nungna thajilamlaga irang sagatkanu haina lauduna chatkhe Makhatana ngasi ayuk pung 9 lom tabada UPPK amadi KCP taibangan bani haijabala Lalhoulup anigi maikaidagi mobile phone gi khuthangda hiram amada hektada ngasigi mifam asi pangthokpiganu haina thamlakhi haina mahakna phongdokhe Assamda training tawriba mitai macha IRB jawan ama leikhidre pawasi pandam pause dagi lokhatchabane Assam gi Dergaon da leiba Lachit Borphukan Police Academy da training tawriba mitai macha IRB jawan ama ngasi ayuk masagi famungda siraga leiramlei presna phangba pauda leikhidraba IRB jawan adu Bisnupur district ki manungsanba Nambol Khajiri maning laikai dagi Yelam Subhachandra Elais Naukton sahi kuntraga ni thoi apokpa Wai nimai chan kawe mahak ngarang numidang pung 9 lom tarakba matamda chak saraba matung tumkhibane adubu ngasi ayuk pung 5 rom tawada masagi famungda gyan manglaga leiramba thenglakhibane mahausagum training instructor na ngasi ayuk referee khongduna parenglep namba kokthokpada Yelam Subhachandra tholaktabadagi sangsinduna yengbada phamungda gyan manglaga leirambadagi khudakta mahakpu hospital da pukhathi adubu doctor na sina purakle haina lauthokhi aire mahakari maramdagi sikhibanu haiba chapchana khangba ngamdre laikhidraba IRB jawan asigi loina bi amade sahi ahum lom suraba machanupi ama lehaure masin manau nupa ahum nupi amagi manungda mahakna atombane Ningsing bayabade tara suba madi tara mathoi suba IRB personnel lising amaga chatret kunmari Assam gi Dergaon da leiba Lachit Borphukan Police Academy da training tawrakhibane sahi asigi January thadagi tawrakhibani haire Martin Irengbamna Mr. Top Model of Universe Contest 2024 gi first runners up ki title lawkhre pawasi kanglaipa ki maira pause dagi lokhatchabane haukiba thangja numitta Turkey gi Istanbul da pangthokiba Mr. Top Model of Universe Contest 2024 da India ki mahut sinduna contest adu da saruk yakhiba Manipur dagi masagi sahi 19 khakta ngairiba Martin Irengbamna contest asigi first runners up ki title phangba ngamkhre loinana mahakna best physics amade best waki subtitle su lawba ngamkhre mahakna contest asigi damak haukhiba September gi tang 18 da Imphal thadokhibane Mamangda Mega Mr. Northeast 2024 ki title su lawba ngamkhibani amade mahaki model gi journey asi Menfet 2023 dagi haurakhibane loinana tongan ba model contest singda saruk yaraduna lemjaningai oiraba Setwet Mega Mr. Northeast ki title su phangkhrabane Irengbam Martin Kaksing district ki manungsana leiba Kaksing khunau thongam laikai dagi Irengbam Hemachandra amade Roni Balagi machanupa ne mahaga hujik Imphal West district ki manungsana leiba Kwa Kaithel Konjeng awang laikai da leiduna Manipur University ki makhada Bachelor of Science Physical Education tamlibane